Introvert amadi extrovert haibasi karino anisigi marakta kari khetnaba lei haibasigi matangda lana thajanaba haibadi myth kaya amalei mayamna mi singsi introvert natragana extrovert hariba category anisi khaktada khaidoi haidena khanai adubu missing asuk yamna yamba complex oiba personality chenba miyoba jati asibu kanglup makhal ani khaktada khaidokpa haiba asi yamna ka hena chamthok laithok man haiba oigani atopa yamna lana thajanaba ama hairagati introvert sing asi yamna ikai thigali miga punni khanbada pakhatpa thukatpa haibadi social anxiety lei asini amaromdana extrovert sing si miga loinaba gaga langbada pamjaba fingat kanba mi singni haiduna seranana thajanaba su yawi introvert amadi extrovert ani sigi marakta karambane hena fai haibasi hainingai leite tanja tawgadawriba thabak khenabagi matung inna makhoigi strength amadi weakness leinaba khaktani ahanbada extrovert singi maramda hana hijage makhoi singsi mapangi akoiba atopa mi mafam amadi pochei singdagi energy fangi haina lawba yai matang asida energy haijariba asi chinjaktagi fangba energy makhal aduna chade masa tekhatpa khingbe heli haibagi sense to da haijabani ayamba matamda mi pulagatana nungaijaba haibadu oi mathanta leiba hina gandaba boring chuganbana maram oituna mi atei singa punnawata honagani thabak ki matang dasu adu mangai mathanta naitom sujababudi mayam punna suminaba team oina thabak tawminabaduna hena pamgale khudam oina thabak thodok ama mayam ga sinminaba school gi assignment project punna tawminaba study group ta lairik paminaba asina jingbani extrovert sing asi anoba experience kaya ama mahau tangningba plan hongtokpada nungaitaba hinadaba pokandaba amadi anoba situation da chusin waisinaba si lainangam gale makhoi singsi kariguma amakak tawsira tawgumsira haidana khanjalaga leibigi mahutta thabak oina pangthokanba action gi midani haibayai kariguma makhoina firep ama lawkhraba haribadugi maramda hena khanjin wasinbagi mahut confidence laina thabak adu pangthokali makhoi singsi thabak ama tawdringegi mamangda kari tholakpa yage haiba yamna ka hena khanthagandabana maram oiduna mayamna makhoisi yamna impulsive oi hainabasu yawi impulsive oi bahariba asi nungdagi faurakpa ihul amadagi aning pangtawda tawganba aduni extrovert sing asi mi anoba line khangnagali khangnabasu pamgali maram asina sanga chawna tinaganbana thodok wathoki barton su toigani makhoi singsi apam pamda pukningi wa line phongdokpa ngamgali hana khallaga ngangbagi mahut ngangna khanba adu tawgali extrovert ki loikraba matung introvert ki matangda amuk lakjarage mi amakhaksi introvert ni takpa khwaidagi maru oiba magun ama hairagati mathanta leibadana khwaidagi nungaijaba wakhal thokjaba haiba asini introvert sing asi kariguma thabak ama tawdringegi mamangda munna kupna khanthagale anauba opportunity ama lakpa natragana achauba firep ama lauramdaida hariba sing adugi maramda kupna khanthaduna afafatagi choichang tawgani wa ngangdringai natragana thabak ama tawdringai khantha hodaba asi makhoi kaya tawgande mi yamna tinba langma mafamda leibasina makhoida chokta halli mi pulaga battery si tharakpa kangbu oibana yarimakhai thuna yumda halaknaba hotnagani adubu masina mi tinaba supam pamde haiba makti natte mi ga kuina punlaga leibubudi masa mathantana wakhal khanjaba thabak tawjabaduna hena nungaiba oibagini mi ga kaya pungandabana marum apang tinabagi changsu masingyam gande sanga chawthoknaba hotnababudi tinariba amani khaktu magun leina tinabadu oina pamgale introvert sing asi marai marang tawnaba khatnabagumbagi situation dagi yarimkhe lapthoknaba hotnagale karigumba debate natragana discussion amada saruk yaningaba makhoigi wakhalon sing adu aiba mawongda oina mayamda khanghanbaduna hena pamgale karigumba ithokpa taragadi makhoigi wakhalon sing adu phongdokpata munna khanthanabagi khudong chaba amadi matam marang kaina phangbanani makhoina yamna pamjaba amakhakti bhapna sagatpa sangsar amada tawduna kuina wakhan khallaga leiba asini makhoina khaliba wakhal amadi fauriba feeling sing adu chinna line phongdokpa ngamgandaba taragasu saireng wareng oina ithokpa khutta turi paiduna fajaraba lai ama yekthokpa isai nongmai sur sanjatana lingthokpadadi aduki mati khutloi gali makhoi singsi wayam na ngangbubudi atopa mi sing na hairakliba tamlakliba wasing adu taduna mi adubu understand tawnaba hotnabaduna hena pamjai wa kaya ngangandabasna maram oiduna mayamna makhoisi ikaigali haina khanbagi maram amasu oi munna taba pamjaba karigumba amagi matangda checksinna afafata khandokpasi mahausana higanbana fajaraba magun leiba wakhalon kaya su chengali introvert su extrovert su nataba animakki gunsing adu punna chenba mi kangbu amasu lei makhoi sing adubu aikhoina ambivert haina khangnai khudam oina introvert amagumna wakhal kuina khanlaga leibagi mahut karigumba risky oba thaba amagi matangda warep loba darkar oiragadi hairiba adugi maramda matam yamnadi changhandana wakhal khara khantharba matung thabak oina pangthorakani
Ambivert singdi marak-marakta introvert gumnasu faugani atai matamdana extrovert gumnasu tawgani. Makhoi singsi mayamga punduna langminaba matam amadi naitom leiba tanja singsi chang manaba mawongda pamba haibadu oigani. Makhoi sing asi mina hairakliba wasing adu munna targa khakta leibagi mahut hairakliba sing adu munna tarba matung maduga chanaba responsing pinaba hotnarakani. Masibu oikoina active listening haina khangnei. Active listening asi miga pau phawdok phawjan tawbada yamna maru oiba changdaba yadraba communication skill amani. Ambivert singsi anauba situation da iwawadana adapt tawba ngamgali. Introvert amadi extrovert animaki gun sing chenbana maram oiduna khetnaba personality type ki mi sing loina bahigali. Introversion, extroversion amadi ambiversion hariba personality traits sing asina aikhoigi apam pamda sandan lambi career natragana punsi khongloi khanba hariba maru oiba warep sing asi lobata achouba thodang yauribani. Masigi personality traits sing asi nungdagi chenjarakpana maram oiduna hongdok ningle haiduna hongdok pa haibasi oithokte. Tasengbadi introvert natragana extrovert harib sing asi henjin lansinnaba yadaba category sing natte maramdi ekhoina personality type sing khaidok jariba asi spectrum amada mafam tongan na kallaga leiribani haiba yai. Matang-matangi matung inna introvert natragana extrovert oina behave tawnaba ngaktani. Nakal animaktagi afaba gun sing adu yokhatchawana punsida hena mai pakpa oigani.